Crime Reports Thogdok ase Jalandhar Punjab ta thokiba English sing ani Taragamathoi September thadagi thokiba thogdok ama khangi lamhang amada police na karigumba khara koichi thiram asumna makhoina thiragliba si numit humni makhatana chatharam karigidama kari thiriba haiba si sahi kunga mapalom suraba nupi amagi asiba haksang ama khafanglami asiba haksang asigi makok ki saruk yauramde Punjab police na fangkiba asiba asi makok yauramdaba asida makoina numit humni changna thiriba si nupi asigi asiba haksang asigi makok adun ayuk anganba amada sinmi khara thabak chatpa matamda asiba haksang asi narak mongsong amadagi makoina urakhibani makoina yamna thunuma police ta pau piki setlibi salwar lei machugi setpi nupi ama sahi kungat nipan ko mapan kunthra pawgi manungdal oigedabal lenga gi nupi amagi asiba haksang police station da nupi mangkhibagi karam report leibagi haina police ki mioi singna tongan ba police station singda sahi kunthra ronggi leng oigedabi nupi amagi mangkhibagi paw leirabadi piko asiba haksang asi masak maming khangbang ngamre yengsi haiduna police na mafam kaya da police station singda paw haikhiram makok yaw da haksang adu masak khangna ba thidok pa haibasi araiba thabak amadi nati mihat pasigi pandamdi misi asida mihat pasu khangbang ngamdana ba amadi siriba asi su masak khangdana na bani police station amada sibagi photo adu police amana munne yenglami amadi yengiba police asi masagi chahi humpu manga rum suraba police station aduda thabak tawba miyoi amakhak Devjit Sori kawi mahaki machanupidu Rajib Kaubamiyo amaga unagani haiduna thokibadigi halakidi haiba wafam mahanga police ki officer mada tamlami matamaduda mahana thokiba matam mahaki machanupi Rasi maraibaktu chupirami amadi ngasidi soidanamaki mahaki nupaga aroiba wafam ama ngangnaraba matungda mahak soiduna lakani haibana chingba wahising asi mahakna chalamdaida haikirami matamaduda Devjit mahaki machanupi Achalda hairami Achal nangna thangadoiba khongthang se raiba khongthang nati adu nangna yarabadi chatkadoribido aisu yawgi nangna thanda chalaga phatanungda thoklabadi nangna sakadorbi thabaktuda apapataba thoklabadi madu mangjagadoribide khoini matamaduda mahana haiki baba mase aigi lanai gi oiba wafam amani masigi matangsida baba yawbirakanu aina phanaba dum singani ngasidi wa aroiba mangangnaraga ai soidanamaki yumsida ai tangdang mama khangaga laki asumna wafam ase hairami haiduna Devjit na police officer amada tamnami photo asida chetli saliba firon sing ase mahaki machanupi soidana oigene haibo wafam sim hangna yamna kan haikirami masigi matungda mokta leriba si baksang adu Devjit amadi mahaki nupi ga loinana asiba du yengjegi haibo wafam hairami masigi makha tarakpada asi baksang adu yengba matamda Devjit Sori na asi baksang asi mahaki machanupi gi masani haiduna masakta ki amadi mokta machanupi gi hakchang adu bukonduna mahaki nupi amadi mahangna yamna kaplami adubu laibak thibadi police na masa adu gi akakpa makok adu thiba khangdri Devjit Sori na police ka wa tanarami matamadu da police na Devjit Sori da haiki nahaki nachanupi hingningi matamda kari thogdok thokhiba leibage amadi na khoigi nachanupi loba mamang no passe ga no khoiga kari haina kiba kari nungai ne da thogdok lekhibage haibo wafam si Devjit ta police na hangkirami matamadu da Devjit na haiki nungai ne da haibabu aigi chanupi se yamna leitafam khangdana leirabani soidana maki mahaki nupa Rajib haribasina hatpa soidana oigani matamadu da police na haiki Rajib te kari thabak toge Devjit na mahaksu aigumna police constable ni adudi makata na nachanupi gi nungai ne dabadu kari nu kharta mudana Devjit na haraki mahaki machanupi Achalna Rajib ka yamna kana lap thokni maram aduna mahak wa losin basu mamang thakta amuk chali adubu wa losin rakhi Rajib hariba miyosi yamna oktabani mago unaba chatkiba machanupi Achalbu phone tawduna hangba matamda sumahangna mahak lakte unadi haiduna aikhoida hairaki Rajib hariba mido machin thibani sab soidana maki mahangna aigi chanupido mahangna hatpa soidana oigani aina phone tawduna hangba matamda sumahangna machin thiduna khumlakibani mane yamna usittana khumlakiba wafam sing ai kawbu ngamdri asumna mahangna tamlami nana karigi damukta nachin thiribano haiduna wafam asi Rajib ta haiki haina mahangna police tamki adubu matam maduda Rajibna Achalgo unade nachanupi ne nachin thiba ngalaga na khoina thajariba karigino haiba wafam sing asi hairaki haiduna tamlami Devjit makha ta khibeda Achal Rajib ne yamna otpiki sa sanda phubudong na phuki matungdi yumda sawmanduna ichanupi yumda laki madugi matungda mahaki mane maku nongma laki amuk makhoina haiki matungda amuk phohlaroi
ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯗꯥꯏꯇ ꯂꯧꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯦ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯕ ꯉꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯔꯥꯖꯤꯕꯀꯤ ꯃꯄꯥ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯁꯨ ꯄꯨꯂꯤꯁ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯥꯆꯜꯅ ꯃꯌꯨꯝꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯃꯍꯥꯛꯅ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯕꯕꯥ ꯑꯩ ꯆꯠꯂꯣꯏ, ꯑꯩ ꯆꯠꯄꯁꯨ ꯉꯝꯂꯣꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯁꯥ ꯉꯥꯗ ꯐꯨ ꯆꯩꯒꯗꯕꯗꯨꯕꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯠꯇꯅ ꯃꯍꯥꯛꯅ ꯐꯨ ꯆꯩꯔꯤꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯥꯖꯤꯕꯀꯤ ꯃꯃꯥ ꯃꯄꯥꯅ, ꯑꯗꯨꯗꯤ ꯐꯔꯦ ꯑꯥꯆꯜ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯔꯥꯁꯤꯁꯤꯗ ꯑꯩꯈꯣꯏ ꯄꯨꯈꯤꯒꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯏꯒꯤ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯏꯁꯦ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯝꯇ ꯀꯜꯂꯨ ꯀꯩꯗꯧꯕꯒꯦ? ꯌꯥꯔꯒꯗꯤ ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯁꯤꯕ꯫ ꯑꯥꯆꯜꯅ ꯍꯥꯏꯈꯤ, ꯏꯃꯥ ꯑꯩꯈꯣꯏꯅ ꯏꯃꯨꯡꯒꯤ ꯏꯖꯠꯀꯤ ꯈꯜꯂꯤ, ꯑꯗꯨꯒ ꯑꯩꯗꯤ ꯅꯆꯥꯅꯨꯄꯥꯅ ꯐꯨꯕ ꯆꯩꯕ ꯑꯩꯅ ꯑꯋꯥꯕ ꯈꯥꯡꯕꯗꯨꯗꯤ ꯏꯃꯥ ꯍꯣꯏꯅ ꯈꯪꯗꯦ꯫ ꯌꯨꯁꯨ ꯌꯥꯝꯅ ꯊꯛꯏ, ꯑꯗꯨꯕꯨ ꯌꯨ ꯊꯛꯄ ꯈꯛꯇ ꯅꯠꯇꯦ, ꯑꯩꯗꯤꯅꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯣ ꯑꯩ ꯇꯁꯦꯡꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯥꯆꯜꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯔꯥꯖꯤꯕ ꯌꯨꯝꯗ ꯌꯨ ꯌꯥꯝꯅ ꯊꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯉꯥꯡꯂꯝꯃꯤ, ꯅꯪꯅ ꯑꯗꯣꯝꯗ ꯌꯨ ꯊꯛꯇꯅ ꯑꯗꯨꯝ ꯂꯩꯌꯨ, ꯑꯁꯣꯝꯗꯅꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯥꯆꯜ ꯑꯃꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯣ, ꯃꯈꯣꯏꯁꯨ ꯄꯨꯂꯤꯁꯀꯤ ꯏꯃꯨꯡꯒ ꯑꯣꯏꯕꯅꯤꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤ ꯍꯥꯏꯍꯧꯔꯦ꯫ ꯍꯟꯗꯛꯇꯤꯅꯦ ꯅꯪꯒꯤ ꯅꯊꯛꯇꯅꯦ ꯄꯨꯂꯤꯁ ꯀꯦꯁ ꯇꯧꯔꯕꯗꯤꯅꯦ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯛꯀ ꯂꯣꯏꯅ ꯕꯦꯔꯥ ꯀꯥꯒꯗꯧꯔꯤꯕꯅꯤ꯫ ꯌꯨ ꯊꯛꯄꯗꯨ ꯇꯣꯛꯑꯣ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯕ? ꯏꯃꯨꯡ ꯑꯁꯤꯗ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯤꯕꯅ ꯍꯥꯏꯈꯤ, ꯕꯕꯥ ꯃꯁꯤ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯅ ꯌꯨ ꯊꯛꯄ ꯑꯃꯁꯨꯡ ꯊꯛꯇꯕꯗ ꯕꯕꯥꯅ ꯄꯥꯅꯕꯤꯒꯅꯨ꯫ ꯑꯩ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯌꯨ ꯊꯛꯑꯝꯕ꯭ꯔꯥ? ꯑꯩ ꯀꯔꯤꯒꯤꯗꯃꯛ ꯌꯨ ꯊꯛꯏ? ꯃꯁꯤ ꯕꯕꯥꯅ ꯈꯔ ꯈꯪꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯍꯥꯛ ꯌꯨꯝ ꯑꯁꯤ ꯃꯍꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛ ꯀꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ, ꯃꯍꯥꯛꯅ ꯆꯠꯈꯤꯕꯅꯤꯅ ꯃꯍꯥꯛꯅ ꯂꯥꯛꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯗ ꯕꯕꯥꯅ ꯆꯒꯠ ꯆꯒꯠ ꯆꯠꯂꯒ ꯃꯥꯕꯨ ꯀꯧꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯃꯥꯅ ꯆꯠꯈꯤꯕꯅꯤꯅ ꯇꯁꯦꯡꯅ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯃꯉꯣꯟꯗ ꯀꯅꯥꯝꯇ ꯊꯤꯡꯗꯦ, ꯑꯗꯨꯒ ꯃꯥꯕꯨ ꯀꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯁꯨꯡꯀꯧ ꯀꯧꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯜꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯥꯆꯜ ꯌꯨꯝꯗ ꯍꯜꯂꯛꯅꯕꯒꯤꯗꯃꯛ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯎ ꯍꯥꯏꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯄꯟꯆꯥꯌꯠꯇ ꯋꯥꯀꯠꯂꯝꯃꯤ꯫ ꯄꯟꯆꯥꯌꯠꯀꯤ ꯃꯤꯐꯝ ꯑꯃ ꯐꯝꯂꯝꯃꯤ꯫ ꯄꯟꯆꯥꯌꯠꯀꯤ ꯃꯤꯐꯝ ꯑꯗꯨꯗ ꯔꯥꯖꯤꯕ ꯑꯃꯗꯤ ꯃꯄꯥ ꯄꯨꯟꯅ ꯐꯝꯂꯝꯃꯤ ꯑꯃꯗꯤ ꯄꯟꯆꯥꯌꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯈꯤ, ꯔꯥꯖꯤꯕ, ꯅꯪꯅ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯑꯣꯠꯄꯁꯤ ꯈꯔ ꯇꯣꯛꯑꯣꯅꯦ, ꯑꯗꯨꯒ ꯅꯪ ꯌꯨ ꯊꯛꯄꯗꯣ ꯑꯗꯨꯁꯨ ꯈꯔ ꯇꯣꯛꯑꯣꯕ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤꯁꯦ ꯑꯗꯨ ꯌꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯁꯥ ꯁꯟꯗ ꯐꯨꯕꯗꯧꯅ ꯐꯨꯗꯨꯅ ꯆꯩ ꯇꯧꯔꯤꯁꯤꯕꯣ? ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯤꯕꯅ ꯍꯥꯏꯈꯤ, ꯑꯩ ꯉꯁꯤꯗꯒꯤ ꯐꯨꯖꯔꯔꯣꯏ꯫ ꯑꯗꯨ ꯐꯔꯦ, ꯉꯁꯤꯗꯒꯤ ꯅꯪ ꯐꯨꯔꯔꯣꯏ ꯍꯥꯏꯕꯅꯤꯅ ꯅꯨꯄꯤꯗꯣ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯍꯜꯂꯒꯦ꯫ ꯑꯗꯨ ꯅꯪ ꯌꯨ ꯊꯛꯄꯁꯨ ꯈꯔ ꯇꯣꯛꯑꯣꯅꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯤꯕꯅ ꯍꯥꯏꯔꯛꯈꯤ, ꯋꯥꯐꯝꯁꯦ ꯅꯨꯄꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯃꯁꯨꯡ ꯍꯜꯂꯛꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯈꯟꯅꯔꯤꯁꯦ? ꯑꯩꯅ ꯐꯨꯔꯔꯣꯏ ꯆꯩꯔꯔꯣꯏ ꯍꯥꯏꯗꯤ ꯂꯣꯏꯔꯦ꯫ ꯃꯁꯤꯗ ꯌꯥꯝꯅ ꯆꯒꯠ ꯆꯒꯠ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯄꯟꯆꯥꯌꯠꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯈꯨꯠ ꯌꯥꯝꯅ ꯊꯤꯡꯖꯤꯟꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯕ꯭ꯔꯥꯅ ꯈꯜꯂꯦ꯫ ꯑꯩꯅ ꯌꯨ ꯊꯛꯂꯤꯕꯁꯦ ꯃꯥ ꯃꯔꯥꯏꯕꯛ ꯐꯔꯤꯕꯅꯤ꯫ ꯑꯩꯅ ꯌꯨ ꯊꯛꯄꯗꯨꯅ ꯃꯥ ꯁꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯅ ꯌꯨ ꯊꯛꯑꯝꯗꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯍꯥꯟꯅ ꯁꯤꯔꯗꯧꯅꯤ꯫ ꯑꯩꯅ ꯌꯨ ꯊꯛꯄꯁꯦ ꯃꯁꯤꯅ ꯃꯥ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯩꯅ ꯌꯨ ꯊꯛꯄꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯩꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯟꯆꯥꯌꯠꯅ ꯂꯦꯞꯄꯤꯕ ꯋꯥꯐꯝꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯑꯩꯅ ꯐꯨꯔꯔꯣꯏ ꯍꯥꯏꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯑꯩꯕꯨ ꯌꯨ ꯊꯛꯄ ꯇꯣꯛꯎ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩ ꯌꯨꯗꯤ ꯊꯛꯈꯤꯒꯅꯤ꯫ ꯑꯩꯅ ꯊꯛꯂꯤꯕꯁꯦ ꯌꯥꯝꯅ ꯊꯛꯄ ꯅꯠꯇꯦ꯫ ꯌꯨꯒꯤ ꯃꯔꯤꯛ ꯑꯃꯅ ꯑꯩꯒꯤ ꯂꯩꯇꯥꯗ꯭ꯔꯕ ꯋꯥꯈꯜꯁꯦ ꯂꯩꯇꯥꯍꯜꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯄꯟꯆꯥꯌꯠꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯨ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯗꯨꯕꯣ? ꯁꯤ ꯄꯟꯆꯥꯌꯠꯅꯤꯅꯦ, ꯄꯟꯆꯥꯌꯠꯀꯤ ꯃꯤꯃꯥꯡꯁꯤꯗꯕꯨ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡ ꯌꯥꯕ꯭ꯔꯣ? ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ, ꯏꯆꯥꯁꯦ ꯑꯩ ꯃꯥꯒ ꯋꯥ ꯇꯥꯟꯅꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯤꯐꯝ ꯑꯗꯨ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯗꯦꯕꯖꯤꯠꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯗ ꯇꯝꯈꯤꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯦꯕꯖꯤꯠꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯈꯤ, ꯑꯥꯆꯜ, ꯅꯪꯁꯨ ꯋꯥꯈꯜ ꯈꯔ ꯈꯜꯂꯣ, ꯇꯨꯡꯒꯤ ꯈꯔ ꯈꯜꯂꯣ ꯅꯪꯒꯤ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛ꯫ ꯄꯟꯆꯥꯌꯠꯀꯤ ꯃꯃꯥꯡꯗ ꯋꯥꯁꯛꯈ꯭ꯔꯦꯗꯅ, ꯑꯃꯨꯛ ꯍꯟꯅ ꯐꯨꯔꯔꯣꯏ ꯆꯩꯔꯔꯣꯏ ꯍꯥꯏꯔꯦ꯫ ꯑꯗꯨ ꯅꯪꯁꯨ ꯏꯄꯥꯅ ꯃꯐꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕ ꯅꯠꯇꯦ꯫ ꯑꯩ ꯅꯪꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯅꯪ ꯍꯟꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯜꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯥꯆꯜꯅ ꯈꯨꯃꯛꯈꯤ, ꯕꯕꯥ, ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯋꯥꯁꯛꯂꯤꯕꯅꯤ ꯀꯌꯥꯔꯛ ꯍꯟꯅ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯩꯅ ꯈꯥꯡꯕ ꯉꯝꯂꯔꯣꯏ꯫ ꯋꯥꯁꯛ ꯄꯨꯝꯕ ꯉꯥꯛꯄ ꯉꯝꯗ꯭ꯔꯒ ꯃꯍꯥꯛꯅ ꯄꯟꯆꯥꯌꯠꯀꯤ ꯃꯃꯥꯡꯗ ꯁꯛꯄ ꯋꯥꯁꯛꯇꯨꯅ ꯀꯔꯤ ꯋꯥꯁꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯂꯨꯍꯣꯡꯕꯗ ꯁꯛꯂꯤꯕ ꯋꯥꯁꯛꯇꯨꯗꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯏꯁꯣꯔ ꯄꯟꯗꯨꯅ ꯃꯥꯅ ꯋꯥꯁꯛꯈꯤꯕꯁꯦ ꯃꯁꯤꯡ ꯊꯤꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯕꯕꯥꯅ ꯑꯩꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯍꯟꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ꯫ ꯑꯁꯨꯝꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯖꯤꯠꯅ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯍꯥꯏꯈꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝꯗꯣ ꯁꯥꯕ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯍꯨꯏ ꯃꯃꯩ ꯑꯀꯣꯟꯕ ꯆꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯤꯗꯨ ꯌꯥꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯊꯣꯡ ꯂꯣꯟꯁꯤꯜꯍꯜꯂꯒ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ꯫ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯄꯨ ꯐꯨꯕ ꯑꯗꯨꯗ ꯈꯥꯝꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯍꯥꯛꯄꯨ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯐꯨꯕ ꯃꯔꯝꯅ ꯈꯥꯝꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯈꯥꯏꯅꯔꯒꯦ, ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯏꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯇꯨꯅ ꯌꯨꯝꯗ ꯃꯍꯥꯛ ꯂꯥꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅꯁꯨ ꯂꯩꯖꯔꯁꯅꯨ, ꯑꯁꯨꯝꯅ ꯊꯧꯗꯣꯛꯁꯤ ꯇꯣꯏꯅ ꯊꯣꯛꯄꯁꯤꯗ ꯏꯆꯥꯅꯨꯄꯤꯁꯤ ꯌꯨꯝꯗ ꯂꯩꯖꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯍꯥꯛꯅ ꯌꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ
Rajib ka mahak ka mafam amada unagani haiduna nongma chatkibani adubu aina chatminase haibada aigi chanupini yakidi thuna lakani mahak ka unaraba matungda wa loisinaraga ai yam thuna lakani haiba wafamsi mahakna hairami haiduna police ta Devjit na makha tana tamani police na makha tana thijanba hoki masigi makha tarakpada Devjit na police officer du da kaptun haijaki sab aigi chanupi gi punchi amukta kanbi tasingna aigi chanupi se marai bagam thirabani aigi chanupi se Rajib na soidana hatpani ichanupi gi punchi se amukta kanbi masi amukta lemna thabiganu sa matamadu da police na hiki lalam labadi nangi ne chanupi hatpanu pasi lemna thara akhoi makha tana thijalaga thabak se yam bajana paikhana bohnaki matamadu da police amana harik sir asal gi phone number se hauji phobo op tele sir masigi makha tarakpada police na mahaki call record sing loina mak chingtho adugo mahaki phone do karam mamatam da on tore haibase khoni yamna section yengadabani masigi makha tarakpada Rajib ki yumda police na mukchatki asumna police na yumda chatpa matamda thong adu Rajib ki mapana hangdorki matamadu da police na ki na chanu padu kai lei sab ngarang atheng ba duty chalubani na hojik ayuk tumi sa tumbu yam thuno do tumba ga yaba matam natine mi halaga nungai ni yumda tum yabro sab yani hodok jage sab asumna hodok laba matungda Rajib police na faduna police custody da purakirami masigi makha tabada Rajib ta police na wahangki amadi asiba haksang adu yenganki asiba haksang adu yenganba matamda Rajib na haraki masidi sab aigi nupi achalgi masanati sidi atopa nupini matamadu da police na haraki apokpa mapana mahaki machagi asiba haksang ni hairaba phawbada nangna nangi nupi gi haksang nate haribisu karigino sab machado makhoina pokpani adubu aiga chahi ni pan leminarabani masasigi makhongdagi na makok phawbagi haksang gi pibam aina khangba ngaktani asibase aigi nupi achalgi nate matamadu da police na ngakhiram amarom dana machanu PSC siriba nupi PSC machanu pini haiba aduga mahaki nupana siriba si mahaki nupi nati hairaba tongan tongan bo wakhalon police ki wakhalon da lakhiram makhatana wa hanglami adubu mahaksu police ni na uhang pahang tobu matamda yamna hai singna khumlami matamadu da police na harik Rajib nangi na takto hojikti FIR palene matamadu da Rajib na harik soidana palangani khangi sab paliba IPC section 302 mi hatpagi matamadu da police nam harik adu khakta natini mi hatpagi maran nara losen abu honabagi damak police mu nam thak tobagi damak tongan tongan ma charge kaya pansin gadoribani aseng masingdo nangna loin hayo matamadu da Rajib na hiki sab aingonda phana hangdona su karigumba mata phangba ngamo haibasdi thajabiyo maramdi aina aigi nupi hatkidi aingonda case kayam palabasu aingonda interrogation phanayam torobasu karigumba mata phangba ngamlo maramdi aina aigi nupi hatkidi aina hatkidaba aina tawkidaba thabak amada sabna adum hangduna leiraga aingonda gi tholakadabo hangse wahai singsi natana karigumba mata phangba ngamoisa asumna police amuk thokirami masigi matungda mahaksu police oibanina police station du da police oiba mamanaba amana mahakpu hangki mahakpu tongana lokap ta leiringeda bai nang tasingna nangi nupira sisi nangna hatabra matamadu da Rajib na haiki bai kari wano nang haidubo aina halaga de ina hali haigani aidi hatti hoi maga igi khara saunabadi le adubo aina matau karamna aigi nupibu hekta hatkadorino asumna khungkirami masigi makha tarakpada somdana mahaki machanupi Rasina mahaki mabok ta haikirami abo akhoigi mase aigi babana tasengna hatokhrabra matamaduda masuna hanglakni bo wafamaduda khumbongamlamdi piglibi angang Rasisu puning leitabam khangde amadi makhoigi mabok amadi mapusu machanupi adu hatkhiba adugi damakta yamna nungaitena matam punamakta tengthaduna ta leirami police na makha tana amuk hangki karigi damakta nangna nangi nupi siam toina phori bai maram si karigino matamadu Rajib naiki sab aina aigi nupi phubugi maram amasung aini yu thapagi maram lei police na fajaine nangi yu thakpai maram sumaram am leiba nupi phubu sumaram am leiba adugane nangna minamba oidaba mayam nganglaga case ase maning mamang ona nabagi ururu leida nang honaribido nangsu police nina nangsu khanglibani adubo nangsu khangu aikhoisu police ni ururu leiduna maning mamang onba makai thiba yaba makai thiba phangdaba case ta police aikhoina loisin khiba ngaktan nangi tholiba thogdok chi jokhoina loisiloi haningai maram amata leite adu phare nani yu thapai maram nangi nupi phubai maram saharo sa aseng maram di
दिनेश पनु मतम अदु पुलिस न करी दिनेश पनु दि कना सा महक रिक्शा ड्राइवर अमने अहिंग दा इन ड्यूटी तारगा नुंथिल पोबोपता इन हलक मतमदा अइगी नुपी से नोमते युमदा लेरमथे हाइरुरगन बाजार दा चटखी पोट लेबा चटखी थबक चटखी बाजार दा चटखी मसिंग हातन मतम अदु दा पुलिस ऑफिसर दु नाइकी रिक्शा ड्राइवर अदुगा नंगी नुपी सिबा मिसी से करी मरी लेनगे सा मरी याम लेने अइगी नुपीबु महांगना नमदुन मुनखिबने ओ फरे फरे अखोय अमुक मसी मखा ताना अमुक थिगिगेको केस असिदा करिगुम रिक्शा ड्राइवर से यारोमदि फै यारोमद्रदि नंग अफबो ओइरोय थोलिबा थौदोक असि पुलिस अनिगी इमुंगदा थोकपगा ओइरे मखा ताना पुलिसना अमुक आचलगी मपा देवजितता वा हंगनमे मतमदुदा रिक्शा ड्राइवर अमगा नचानुपीसि मरी लेनै हाइबो वाफम हायरकपदा देवजितना याम साउखि मचिन थिरिबनि ममाइदा खुपांगना हन हन थारगा महापु फुरु फुरगा वहंगदबनि हाइबो वाफमसिंग यामना साउनु कुमकी लोइनना राजीव की इमुंगी मनुंगी महाकी ममानसु दिनेश कौब मियोइदु खंगदे मदुगी वाफमदुदि मखोय अमुक्ता ताकिद्रे हाइबनि चिबो वाफम से हरकी मसिगी मतुंगदा राजीव तो पुलिस नमु मखा ताना हंकी नंगना रिक्शा ड्राइवर अमा पुसले केस असिदा नंगना मु फेरिंग तुरिंग चटननबा दिनेश पनु कौबम पुसले अदु नुपी मयुमदसु हंगे दिनेश पनु कौब अमगा थौदोक थोखिबा लेते हारे नंगी इमुंग मनुंगदा नंगी इमा बाबाना फावबदा दिनेश पनु कौब अमगा सिगुम थौदोक थोखिबा लेते हाइबो वारी लेरिसिदि नंगना पलिबा मरम करिगिनो मतमदुदा राजीव नाइकी सब मतौ करमना इन इगी माइ पादा आइगी नुपी रिक्शा ड्राइवर अमगा मरी लेनारे हाइदुना इन हाइदोकदोरिबना मदुगी वाफमदुदगी अइना खांगम ngамददना इन युथपने अइ इमा बाबादा हाइबो फावबदा इकाइजे मरुमदुना इन हाइदबनिना मखोइना खंगदबो ओइरमगनि अदुबु नोंमा अइ नुंथिन पोबो मसु हलकी अइगी चानुपी रासि दैनाइकी नखोइगी मा कैथेल चखिबा नत्रा मतमदु चानुपीना खुमकी बाबा कैथेल चखिबनि अदु नंग चटके हायु याद्रो मतमदु मचानुपीना नोंमत अइ चटके यादे अइ लेहो लेहो अदुम हाइ असुमना मचानुपीना हाइ हाइदुना वाफम असि पुलिसना महाना अमुक मखा ताना तमनमे मसिगी मखा अमुक तारकपदा नोंमा अमुक महाक लाखी अमुक लाकपा मतमदसु महाकी मचानुपीना ममा कदाइदा चटखी हाइदुना हंगबा मतमदा रिक्शा थौबा नुपा अमा महाकी पेंसिन येक्लगा रिक्शा अदुगी मनिंगदा ममा तोंगदुना चटपगी सक्तम अमा येक्लमी अमदि महांगना बाबा सिना अंकल पनुने सिना अखोय ममाने मखोय समायना रिक्शा तोंगा चखिबने नुंगथेलदा अंकल पनु रिक्शा थौरगा लादि ममा अदुम तोंगागा चटखी वाफम अचि मचानुपीना मंगोंदा हाइ हाइदुना महाकना अमुक पुलिस तो वारी असि लिरम मसिगी मखा तारकपदा सेंगबो वाफम ला हाइदुना खंगनबगिदम पुलिस की कांगबो अदु अमुक हना नुपी मयुमदा लेरिबा मपु मबेनगी मनाक्ता लेरिबा रासि मनाक्ता पुलिस ना अमुक लाखे अमदि पिगलिबा अंगांग अदुदा सिगुंबा थौदो म थोकिब्रा हाइबासे अंगांग अदुदा हंगलमे अदुबो अंगांग अदुना महांगना अंगांग ओइबनिना मदु थोकिब्रा थोक्तब्रा अइ कावरे थौदोकसिंग अदु अइ निंगसिंगबो ngamdre हाइबो वाफम असिदगी हेना अंगांग अदुना करिमता हाइरमते आचलगी मपा देवजिन याम सावरमी महांगना हाइबसिंग अदुना केस से मनिंग ममांग ओननबगिदम होनरे सा करिगिदमक्तनो महांगना सुमना हाइरगा मयामना थाजबिरिबसे हाइबो वाफम हाइकी मतमदुदा पुलिसना अमुक मखा ताना माबो वहंग पाहंग तौबु मतमदा महाकी नुपीने लिटपा सलवार ने हाइबो वाफम असिगी मतंगदा पुलिसना हंगबो वहंगदा महांगना ताइबोंग पाना सिदा लेरिबा सलवार सिंगसे सा लई मचु ngaktagiसे आइगी नुपीने सेटकने हाइबा लेब्रा खुंगंगदा चटपियु शहरदा चटपियु लेरक खुलकता चटपियु नुपी खुदुमंगना सेटपा मचुनी नुपी खुदुमंगना सेटनारिबा मचु अदुबु सेटलगा नुपी अमा सिरमगा मदु आइगी नुपीने हाइबसिबु चुंबा याब्रा सा पुलिसना तसेंगना वाफम असिदा लंगला लंजिन अमा फंगनम होनबदा मनिंग ममांग थतुना हंगबा मतमदसु वाफम सिंग असि थोलक्तबदगी नुपी मयुम अमदि नुपा मयुंगी युम सिंगदा अदुगुंबा फी मचु लेइब्रा हाइबो वाफम सि अमुक हना पुलिसना मुक्तिजलमे करम्बा इमुंगना मचिन थिरिबनो माइकै अनिसिदा करम्बना अरानबा nganglibano हाइबो वाफम असिदा यामना चममनबा फौरम मसिगी मखा तारकपदा देवजिन हाइके सब मिहातपा दु फारबा फावबदा चार्जसे थांकतना महापु मरान फंगहननबो होनबदि तौबिद्रगा सब अखोगी मतेंग पांगबिगदरा हायरगा अखोय युमदा ओइना थिबो हुमगी थबक चथरिबसिबु करिगिनो सब मतमदुदा पुलिसना हाइकी महाकी वाहंग पाहंगी मतुंगिना खुमलकपदुना नि वारौबा यादे अखोय नुपी मयुम खक्तनते नुपा मयुमदसु अखोय थिरुरबनि नुपा मयुमदसु मपाना मखोगी मचा अदुदि अदुगुमा थबक तौगदबा नते मी हातपा ngamba नते हाइबसे नुपा अदुगी मपादुना हायरकलिबनि इमुंग अनि सिदा थोलिबा थौदोकसे खरदि लुखरे अदुबु अखोय अचुंबा फंगनबो होनबनि मसि वारौबा यादे वाफम मसि हायरगा पुलिस के कांगुसिंग अदु लाखि मसिगी मखा तारकपदा कोर्टा राजीव पुथोकी योर ऑनर नुपी असिगी असि भागसांग असि मपाना मसक ताकलबनिना केस असिदा चेनरिबा पुलिस ओरिबा राजीव की मथक्ता मतिक चाबा चेराक पीबा हाइबसि मतिक यामना चारे अदुबु करिगुम खुदम चंगदम असि मतिक चाबा वाली हाइना योर ऑनर ना खनबीबा तारगदि महाकु नुमित 13 नि पुलिस रिमांड लोकचबगी अयाबा पीबियु योर ऑनर मसिगी मखा तारकपदा डिफेंस के लॉयरना मोहारकी योर ऑनर राजीव नमिहाद असि चथबनि हाइबसिगी मतिक चाबा प्रमाण फंगद्री महाकु चिंगनबा खक्की महाकु फाबनि योर ऑनर
मंगोंदा चार्जशीट थांगटपगी मतिक चाबा खुदम लेत्री मरम असिना महाक मिचमनी केस असिगी चिंगनबा खक्की महाक फाबनी महाकपु थादोकपियु योर ऑनर वाफम सिंह असि तारबा मतुंगदा अमदी पुलिस की माइकैदगी थांगलखिबो वाफम सिंगी मतुंग इना लोइना जजना सुम हायरखि हौजिक फावबा केस असिगी लंगला लंजिन असेंगबा खंगद्रिबनिना राजीपु नुमित 13 नि रिमांड लौथबदा याबा पिरे लोइना डिफेंस के कांगुना बेल लौबा पामलबसु बेल लौबा यागनी असुमना रिमांड लौथरिङै मनुंगदा पुलिस कस्टडीदा पुलिस की ममानबा महाका थबक तोमिनबा राजीव की ममानबा मखोय अनि खंग हाइखि सबाय नंगोंदा थोलिबा थौदोकसे याम नुंगाइते अदु तसिंगना नंगना बाबी आचलसे नंगना हाटपदि नतिको मतम अदुदा ममानबा अमना मु हायरखि भाई केससदे याम सेंगसेंगना हायरगो कोक्लोसनबदि फरे अदु राय ताबा ngamdabani nangsu suspend leire suspend leirabani na tolopsu phangdre kayam kuina nang samai sum leiruni aduga nangna Dinesh Panu haiduna nangna ama pansalaise sidi nangna dum sajanma natro matam aduda Rajiv na harki bai miyoi bhai ba sengapani ko awaba taraba matamdadi miyoi bagi kanasu leite haibadun nakhoi aiga lunati na bai manaba ngaktani nakhoi mangnasu engonda thajadrabani ni Dinesh Panu haribado asengmani aduga aigi nupido aina hatpanati aisu case solution aba pame thangai sina thabak talagana aisu ngamnaba hingda yadabani na toba thaba ma toba taba matam kuina smaina phajan base aisu topong khangdrabani aduga nakhoi ni thajabiu ai lande haibase aina khoi gi na manabani madu matangdi thajabiu wafam si mahana hairame masigi matung tha mari asumna hokirami case asigi langla langjin amata phangba ngamkhidi tha mari gi matungda Rajiv mahaki nupi gi mapamda lakhirami amadi thong thilami thong adu mahaki makubo Devjin hangthoklami matamadu Devjin haiki nangdi yamu sitabugi wani ni ichanupi halabu matungda nangna karigi khoi thongjin ngasi leplibino matamadu Rajiv na haraki yam lana khanbigano yum sida i langning dan lakunati nakhoi yum sida aigi chanupi rashi leribado madu lobu lakuni aduga ai jail dagi tholaga chenthoga lakunati aina laklibase bail lorga lakuni ai jail dagi chenthoga lakunati chanupi kokthoro chanbiduna aigi chanupi yum sida leribado amukta kokthopiro ai chanupi du pujakige matamadu Devjina nangi kari natik leidana khoigi susi nangna pugadoribano ichanupi hal bamatungda nang isunupi jom hatke haribro ai yamna ikai khumna na haijari aigi ichanupi ne nakhoi yumda leribado yam thunum to kokthopiro adu natrabadi aina court case thangalaga aigi ichanupi bu namduna aingondogi munbire haiduna aina case tokselaklabadi adom afaboido asomno wafam sing ase haiba matamda machanupi mahana poduna chatkirami masigi makha tarakpada numit nini humni leiraba matungda che mache amadagi phone number ama Rajiv na pothoroki amadi phone number adu da Rajiv na dial torme phone adu khinglami phone paikhat ka doriba mi adugi phone adu phamung amagi mathakta phone do lerami phone adu paikhat oliba makhut adu nupi amagi khusani amadi phone adu woklami phone wolakpa matamda Rajiv na haiki achal nangna igi punsibu mirai biramduna chatkibo oirabasu aina nangi khonjel dai kaidongaida ina khangdaba ngamoi aina nangi khonjel taraga nangni nang natti habase aina khangdaba haibadudi oiro matamadu da nupi adunu kumaki kanano phone torisi kanano asal haibo ai asal nati kanano phone to birisibo matamadu da Rajiv na haiki nanga iga chahi nipan nungsinaramliba nangbo ina phangjana na bohonarapada nang ai nungsinabagi wari achobo wari man nangna phana ibu mirairagasu nangi wahai nangi khonjel nangni nang natte haibase aina khangba ngamloidobagi maram leiti matamaduda nupi adun haraki nangdi matau karamna igi number se phangniba kadai degi no banangna igi number laurise hauji nangna igi punsida kari mu pamige aina nongonde yettana nabagi damak nongonde gi lapthokna naba ina kyara hana honaba natro kari gi damakta nangna ingonda call tawrak linoba asumna ngasigi wari asi saman khibana matang asida losinjare hayeng nupi asi achal oirambra achal kamdo khibage siriba makok yaudaba nupi aduna kanano nupi adu kanana hatpano nupi adu achal asengba makira kona thorok iba nupi asina achal asengbara achal sajinnabra haiba wari asi hayenge mathangi episode ta miyamda mo wafam asi muktam jage ngasigi damakta distraction leibiu pungning leitabiu James Haiguru jamna tabiriba singbu amuka hana khurumjari
Crime Reports. ngasi mo puduna laksari homdraga ni pan suba tangkal mamangi episode tahanjakre masak khangdabi nupi ama masagi makok yaudраbi asiba hakchang phangkraba matungda mama mapana makhoigi macha achal ni haiduna haiki mapuroiba rajibna magi nupi nate haiki thani pan leiraba matungda rajibna number amada call tawraga achal ai nangina khon khangi nangina khol taraga nangna phana mirairabasu aina nangbu khangloi dobagi maram leite matamadu da nupi duna haraki ai achal nate number se wrong number ni matamadu da rajibna nangna ibu mirai birabasu aina namudi yamna laina khangani achal nupi duna haraki number se kadai digi lobuno nana kana digi lobuno nanga hauji kari pamage asu koiraba matam sida nangna karige aingonda phone tawrok aduga aigi number sina nangna kadai digi phanglibano sikre hariba achal poloi khraba matungda police constable oirambadagi suspender leiriba rajib na matau karamna achal gi number khangliba wafam ase miyam da tamjage thogdok asigi matangda numit kharanigi mamangda bhatinda punjab ta miyoi anina market ta achal ukhirami loinana makhoi anina haiki bhai adigi se khoi gi bhabi achal natro mani asidi achal ni ne akhoi gi police thabak tominaba rajib ki nupi duni lo chasilo amukta hangusilo asumna makhoi sorok lanthok achal gi manakta laknanan bagi da makhonaki adubu sorok lanthok lansen tawringai matamda nupi adu makhoina ukiba dukan aduda leiramde dukan aduda changduna miyoi ani aduna hangki hojik sida nupi ma leiramadu karai chakrage karigino nakoina nupi mekta hangaga ine ta hayabro madam warobigino akhoi police ni aigi ming ajit aduga mahaki maming sujat akhoi gi imanaba constable amagi mahaki loinabi nupi madu masak chamanaba adugi hangjabani sorry warobi be yadre ngasi khaktang mahak mafam sida lakpani hana de khoi ude matamadu mokhoin haiki makse nukti gi mafam sida lakpa jala madudi khoi khangding aigi dukan sida sangpadi masina hanbani asumna ajit amadi sujat yamna ngaklami masigi matungda mokhoina rajib ta call torame bhai nangi nupi achal do Bhatinda Punjab ki mafam amagi market ta hojik pot leram baiwan adu akhoina thiba phangkhidre matamadu da rajib kari achal bo mafam aduda adudi nokhoi magi matung ino yadro kadai chakrage aina noida haidra aina achal hati haiduna adu yaraga dina khoina maki khongul amukta libiyoba matamadu da jenarki ekoi thiba yaba thirbani hojika ta khoina uramani adu bu thiba phangkhidre adu paw se nongonda tamningdana tamakpani akhoi sum mafam asida training gi hek chatkibadagi ngasi se thengna waina hek thengna bagi tanjado hek thoklure adubu khongul libadi ngomhodre nang warogunu ko adubune nangi nupi hingle haibse masimadi nang thajo akhoina haijinaba wafam nati asumna wafam ase rajib tamakhoi ani na tamlamni matamadu da rajib na wari sanaringi matamda rajib gi mapan haraki kari tawre kana gano wari sanaibo kana gano kari tawbo yaugeba matamadu da rajib na haraki baba aigi thabak suspension da leiri base thabak khanjale haina khanbiyu makhata bade ikona tamjake asumna hairaga mahak yamna thuna mafam adu gi thoktuna police station da chatuna wakalami matamadu da police ki miyoina haraki ngasina karamba wari no nangna haigadoripsibo nahandagi na koi mungi case asida tongan bo wari camera nangna sagatna mina khangnadaba mina tadaba mi maming myam pusalaktana nangna drama ama ikoide sanaribado rajib karisu kanaroi aseng bodu kok harega case losinana bohnase nangna kayam koina ulei parai tawdono legadoribano sikraba nangi nupi dubu Bhatinda Punjab ta lei haiba matamadu da rajibna constable sujat amadi ajitna tamba pauni makhoida muktang hangbiyo makhoi mafam asidagi Bhatinda Punjab ta police training tawba chatkibani makhoina ui haina tamlakpani aina semjin sajanbagi wafam nati aina aigi nupi hate aigi nupi hingli asiba nupi adu aigi nupi nati haibada saboina karigino asu yam thajabidribse thajadraga sujat amadi ajit call tawduna mukta hangbiyo wafam asida police na thajadaduna ajit amadi sujat call tawduna hanglami amadi makhoi ani na wafam asi uki haibu wafam asi mak chap chana hairami matamadu da police na hairaki yamna angakpu wafam ni somdana imung manungna makhoi gi macha nupi ni haiduna poloikre aduga somdana mo nupi adu moi hingli hairaba rajib nom harke sab aigi nupi Dinesh Panuga soidana leramgani aina haijabaduni adubu sab makhoi kayam koina lokani sab aina haijaribo wafam singse amukta thajabiyu yamna kupna thigatuna Bhatinda Punjab ta amukta makhoi bu thibu humagi thabak se chathabiyu police na mu rajib ta harke kariguma marakta nanga maga paw hono bagi tanja laklabadi wafam se nangna kanago mami amata tamthokun aikoina mahaki khongul liga dore haibo wafam se khanglabadi makhoi soidana lot khigani makhoi gi imung manung amadi ataida kariguma wafam se tahangan chingnan police na makha na thibu humbagi thabak yamna kana chathana bagi da makhanarami karamba mafam da kadai da lot ibano haiba khangna na bagi da makta angakpa phangna honaki police ki anobo khongthang amada makhoina leirami hairiba dukan adugi location aduda makhoina yamna kanna numit aduda laikiba phone gi location
IMEI phone gi location pungpham aduda leikibasing IMEI gi khangdoklaba matungda mafam aduda pungpham aduda active oikiba phone number adu puthoknanabagidama police na yamna kanna honaki masimak chawkhalaba technology asigi matengna mafam aduda anouba sim ama activate tawba kuidriba number ama mafam aduda active oiki haibasi makoina khangki asumna number adu makoina chingthoklaba matungda number ase soidana maki achalgi oiramgani haiba wafam ase police na khankibaga loinana masigi makha tarakpada rajibta police na haiki aikoina nongonda number ma pigani number asida nangna akoina haibagi matungina call tawgadabani aduga nangna seran turan tawraba aikoiba thajaba manghalabadi nangsu afabo oiroi habise masidi khang rajibna haikiram asibadu aigi nupi nati ai iral karimta leite aina kayara khan haijakibada sap nakoina thajabidi aina hena case ase loisining libani asumna rajibna police ta harame amadi police na rajibta number adu piki masigi number asidani ahanbada rajibna call tawkibase call tarukiba adugi makha matamaduda achana karigi phone torpono haibo wafam hairaki madugi makha tarakpada rajibna haiki nangsu police ki imung manung amani nang karigi kauribano nong masung soi soidana pharagani khanglakani haibo wafam sinang khangdro tanjaduda achana haiki ai nanga kariguma mari amata leinaba pamdre rajibna hairaki adubu aidi puthare nangna ira leiba mi ama oinanaba aibu tahalame aibu owafamda nangna tahaledana matamaduda achana hairaki aidi crime amata tokide rajib sumnatangi nangi punsidagi ning tamba phangba adu khaktani ai hauji khaktada sor mapung phana honba horokpada ngairi rajibna muharaki kanaga sor hon minariba nangna nungaina sor holibadu kanaga noba rikso thoba dinesh panuga natro aine nongonda haikibadu nang chumledana achana haraki aigi punsiga nanga mari leinadre aduna simasu khang nangse aina thaduk lamlaba nupani madu khangna nang hingu matamadu da rajibna haiki achal ai hingani adubu aigi maraibak thirbi chagi mamani nangni chabusu thadulumba natra nasa khaktagi apambabu nangna nabuk thannanabagidamang nangi na chana pibu mirai biri natra achal na harki tumilayo nangna maram oiduna aigi ichara sidagi aina ngasi lapthoklibani rajib na mo harki adu orabadi aigi maram na nang amuk halodana nangi na chana pigidama nangna karigi diningsingani adubu ai ngasi su nangbu ngapirabani achal na harki nangna kari ngapigadoriba fattaba mi mapok sigi nangi nanaktadi amuk hana laklaroi matamadu da rajibna nangna lakera la oira aidi soidana lakani nangi nanakta adugane ai thandana te lakadoribasi police department ki mi punumak puraga lakadoribani achana harki tongning bato ai madudane kari su ikchingna baleiti darkar su tati adugane ai ki su kiti rajibna harki kidraga kari gi lolibano halaklo ahing khuding na chanupi na kabibase nangdi khangtre ai bunung sidrabasu nangi na chanupi asigi khanduna nang halo ai thanda senaba ngamdre nangna naning tamningbado ai soidana pigan nangna bulak labadi ai divorce tawgi angang se nangi nanakta thamo nangna naning tamningbado ai karisu yelo achal nang yaudana ngang se hingba ngamgani haiba thajadi wafam asida achal laimaida phamthaki mamittagi mapi lepa leitana sinthaki nungsiraba mahaki macha rasigi matau piklingegi matau thaudo kaya mahaki mamitta mathang mathang ningsingki amadi pena kapchaki masigi makha tarakpada rajibna police station da mulaki sab achal soidana laglagani mahang machagi damak soidana laglagani aina mahapu themle mahangna machagi damak soidana lagnani sir police na haiki phare case asi lotion bigi matam yore adubu luribadi achal na halaklabadi kok ke saruk yaudrbi asi bhakchang asina kana nupi asibu uchi hidak pijaraga mahak po hal aba matungda makok kakthatuna amuk makok adubu manghallaga asiba masana phanghankiba thongdog asina kanana tawriba asumna police na mo haikirami masigi makha tarakpada achal mayumda halaklami mayumda halakpa matamda yumgi thong adu mamana hangdoklami mamana machabu ujabada konsinduna kaplami apokpo mapa debjet ising glass ama paiduna tholokpa ising lemaida taki kapchaki machanupi lakpa aduda sire haiduna leiruraba machanupi ni yumda halakpada pena kapchaki adubu haraubugi mikup adu mapung phadringaida police ki team laktuna imung aduda achal police na muk pharami police na achal daike achal haujikti wafam asida nangna sana laklabanina September gi tang 15 da nangna rajib unani haiduna chatkhibadagi halaktabgi maram se karino akhoi seng nai nangna rajib unani haiduna chatkhraga numit asida nanga rajib ko unakhide haibaside khoini khangi maramdi nangi phone gi location amadi rajib ki phone gi location numit aduda sungpun punkide nangna dinesh panuga loinana mafam ase thadutuna chatkhiba natra dinesh panugi maming palakpa matamda achal maha
mara leiba migum mamai lemai de lukthaki madugi matungda achalna wari punamak mathang mathang haidoraki mani sab ai yum palaba matungda aigi nupadagi aigi nuksiba machet amata fangkiti aigi apamba karino haiba mahana khangkiti madugi tayonabada matam punamakta mana ibu chingnaba amadi aibu phubu cheiba aingoda mahana iral kaya marum siduna mahana ibu matam punamakta nuksibagi miyeng yengba ngamkiti ai kayara khanasu yumda chatki adubu kayara hana ai mahaki yumda halaki adubu mahanasu aibu otpa naibadi lepkiti aina thabak mahak chathuk chasin tawba matamda aina Dinesh Panugi ricksha tongduna aina chali aina sum chatpa matamda mahaki ricksha matam aduda chang naina mahaki ricksha da adumak tongduna chali aina su karisu khalude mahangna su aibu karisu khalude adubu noma mahna hairaki madam yengbada yam nungaite isa yam nungai bidabra ai kaisu tawde madam haksangi manungda leiba waba haibase mai thongda mami tai haibadani madam na karigum khara waba khara leire haibase ai khangje adubu warobi be yade madam hingnanabagidama aikhoisu lanthengnaribasini ricksha thaurobasu nomogi phangniba paisa sina pukchakidama honabasini adubu madam akhoisu miyoibani miyoiba mana miyoiba magi awabada hangbadi karisu kaidena asumna achalna rickshaw driver aduga mahakka yamna tattana nungtigi thabak asum chatminabada makhoi ani asum wangangnaba asum hengalaki masigi makha tarakpada achalna haiki tasenamak aigi nungsiba khangbidabadu rickshaw thauriba icham chamjaba miyoi amana aigi pungning khangbigi aina ngangba wa mahakna matam punamakta taninki yumdana aigi puroibana aina ngangba wa taningdi aibu luna tawbidi rickshaw thauduna hingliba humangmal tana masa mathanta hingnanabagidabak honajariba nupa amana karisu nataba yum palabi nupi aigidamakta mahangna aigidamak mikuk khudim hangjaki wajaki adubu yumdana aigi nupana sarkargi thabak tawrubasu police oirabasu nongmata aigi awaba mahangna khangbigidi asum thabak chatminabadigi ibanigi mari asi naksinaraki masigi matungda mahangna nongma haiki achal karigidamakta no nahaki nupaga nanga sukyamna nungsinadriba maramsi karigina Dinesh tasengna hairadi mahakse aigi apamba aigi nungsinaba nati aigi babado police ni aduga makhoigi babasu police ni aduga mahaksu police ni babaga sumtinabaduda macha isa pinabana matam aduda babana yathokibani aisu babagi apambadi thungalage haiduna aisu yakhibani adubu masigi tayonabada punchi se angakpani loinamak tayonakre nungsiba machet amata fangkidre adubu nangati narubadagi asumna nomogi ngahaktang potlaiba chatpada thengnabase masidagi nangna ibu nungsibiduna igi awaba hangbiribase masi phawbugi chang mahangna yongna ingonda nungsibidi matam aduda Dinesh Panuna haraki handak yumdasu yamna toina halle hare adu pungningda khainarage haina khanbiba leibibro aigi wasilana lobiganuko karigumba khainarage haina khanbiba taragadi khainarabasu ai punchi supana hakidamang lepangangani nahaki na charasi yaurabasu ai punamang mapasangna yogjagi ayabado madudang pibiu asumna makhoi anigi marisi asum naksinnarakpadagi Rajebna mahakpu yamna tattana otpa naiba helakpadagi mahaki punsi ase ning tamba fangnananabagidamag mahaki aningba apamba punamak pangthoktuna Dinesh Panuga yum thadoktuna chatpani haiba wafam ase police ta haikirami masigi makha tarapda police na haiki yamna phare nangna yumda nangi nawana puroibadagi nungsiba haibadu phangdrabasu nangi apamba lambi amada chale aduga nakhoina nangi apamba lambi amada chalaba matungda masak khangdaba nupi amabu nakhoina manga kaktuna halibado nupi du kanano matam aduda achan harki karamba nupi kanage nupi aigi nupi hati akhodi kanamta hatena ai nachin thiganu asengba loina khangabani ne nangbu mafam asida kanamta ni yelaktana magidamak nangi pijol selaga nupi amana khoina halaga thamame nupi adu nangni hairabadi nangi punsida amuk hana kanamata yelaklaroi haiduna nangi nungsiraba nacha nupi phawu nangna thado manatro achal sigumba case de khoina thenadana labni karisu kanaroi asengba wafam sing loin hayo asengba khangne nabagidamag police aikhoigisu tarika yamna lei asengbu do hayo police na maning mamang sakhatkirami asumna maning mamang sakhatkiba sidagi upai leitraduna wafam sing ase mathang achalna hairakirami makhoi hariba September gi tang 15 duda mayum thadoktuna lapna chatki Punjab ki Batinda hariba mafam aduda makhoi yauki mafam adu yauruba matungda achalna Dinesh ta haiki Dinesh sigi matungda ima hoina ibu thirani police complaint tawrani adi koi thiradi khamai tawni matam aduda Dinesh ta haiki achal karimto warunu ima hoina complaint tawbudune ina pamisi madu matungda gidi nang koi thirani nang thirakpa matungda gidi
ꯑꯩꯅ ꯄ꯭ꯂꯥꯟ ꯂꯣꯏ ꯁꯤꯜꯂꯕꯅꯤ ꯃꯁꯤꯒꯤ ꯄ꯭ꯂꯥꯟꯁꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯝꯇꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯅꯪ ꯌꯦꯡꯗꯃꯨꯛ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯥꯆꯜꯅ ꯇꯝꯂꯝꯃꯤ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯍꯥꯏꯈꯤ ꯀꯔꯤꯅꯣ ꯃꯥꯅ ꯁꯤꯜꯂꯤꯕꯗꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯩ ꯈꯪꯗꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛꯇꯤ ꯗꯤꯅꯦꯁ ꯄꯅꯨꯅ ꯂꯣꯏꯁꯤꯟꯕ ꯉꯥꯛꯇꯅꯤ ꯌꯥꯝ ꯐꯔꯦ ꯗꯤꯅꯦꯁ ꯄꯅꯨ ꯀꯥꯏ ꯂꯩ ꯅꯪꯒꯤ ꯐꯣꯟꯗꯨ ꯄꯤꯔꯛꯑꯣ ꯅꯪꯒꯤ ꯐꯣꯟꯗꯨꯗ ꯅꯪ ꯄꯨꯂꯤꯁꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯥꯛꯎ ꯌꯨꯝꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯔꯥꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯅꯍꯥꯛꯀꯤ ꯅꯨꯄꯥꯗ ꯅꯪꯅ ꯁꯥꯁꯤꯟꯅꯗꯨꯅ ꯀꯣꯜ ꯇꯧ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯪꯒꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯥꯏꯔꯛꯀꯦ ꯑꯁꯨꯝꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯑꯥꯆꯜꯅ ꯗꯤꯅꯦꯁ ꯄꯅꯨꯗ ꯐꯣꯟ ꯇꯧꯈꯤ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯕ ꯑꯗꯨ ꯗꯤꯅꯦꯁꯅ ꯈꯖꯤꯛꯇꯪ ꯆꯤꯡꯅꯈꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯗꯤꯅꯦꯁꯅ ꯍꯥꯟꯅꯗꯒꯤ ꯆꯤꯡꯅꯖꯕ ꯂꯩꯕ ꯃꯔꯝꯅ ꯑꯗꯨꯃꯛꯄꯨ ꯌꯥꯝꯅ ꯁꯤꯟꯅꯔꯒ ꯃꯇꯧ ꯃꯥꯟꯅ ꯇꯧꯔꯛꯈꯤꯕ ꯀꯣꯜ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯊꯥꯖꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯕꯥꯇꯤꯟꯗꯥ ꯄꯟꯖꯥꯕꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯥꯆꯜꯅ ꯀꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯁꯦꯝ ꯁꯥꯈꯤ ꯑꯃꯗꯤ ꯃꯍꯥꯛ ꯕꯁ ꯑꯃꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯤꯟꯅꯗꯨꯅ ꯗꯤꯅꯦꯁꯅ ꯇꯣꯡꯂꯛꯂꯤꯕ ꯕꯁ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯥꯆꯜꯅ ꯀꯣꯜ ꯇꯧꯍꯟꯗꯨꯅ ꯀꯔꯝꯕ ꯕꯁꯇ ꯇꯣꯡꯂꯛꯄꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯂꯝꯈꯥꯡꯗꯒꯤ ꯄꯨꯂꯤꯁ ꯈꯔ ꯐꯤꯖꯝ ꯁꯦꯠꯇꯨꯅ ꯇꯣꯡꯂꯛꯂꯕ ꯃꯇꯨꯡꯗ ꯗꯤꯅꯦꯁ ꯐꯥꯒꯠꯈꯤ ꯑꯃꯗꯤ ꯗꯤꯅꯦꯁꯁꯨ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯄꯨꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤ ꯂꯣꯏꯅ ꯄꯨꯜꯂꯕꯅꯤꯅ ꯑꯁꯦꯡꯕ ꯋꯥꯗꯨ ꯍꯥꯏꯗꯣꯛꯎ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯍꯥꯏꯈꯤ ꯑꯥꯆꯜ ꯅꯪꯅ ꯀꯔꯤ ꯍꯥꯏꯒꯤ ꯄꯨꯂꯤꯁꯇ ꯅꯪꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦꯕ ꯅꯪꯅ ꯑꯩꯕꯨ ꯂꯥꯛꯑꯣ ꯏꯃꯥ ꯏꯄꯥꯅ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯅꯪ ꯇꯧꯏꯁꯦ ꯍꯥ ꯅꯪꯅ ꯄꯨꯂꯤꯁꯇ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯈꯤ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤ ꯈꯟꯅꯕꯗꯨ ꯁꯤꯗ ꯈꯟꯅꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯈꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯅꯥꯔꯥꯜ ꯌꯥꯖꯕ ꯍꯥꯏꯕꯗꯨꯅꯤ ꯑꯥꯆꯜꯅ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯑꯥꯆꯜꯅ ꯍꯥꯏꯕꯗꯤ ꯃꯤꯍꯥꯠ ꯑꯁꯦ ꯅꯪꯅ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯦꯁꯅ ꯍꯥꯏꯔꯛꯈꯤ ꯅꯠꯇꯦ ꯃꯤꯍꯥꯠ ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯃꯤꯍꯥꯠꯄꯤꯗꯨꯗꯤ ꯃꯥꯅꯤ ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯑꯥꯆꯜꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯗꯤꯅꯦꯁꯅ ꯍꯥꯠꯄꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯈꯤ ꯄꯨꯂꯤꯁꯅ ꯈꯥꯝꯖꯤꯟꯈꯤ ꯌꯥꯔꯦ ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯅꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯒꯤ ꯃꯇꯝ ꯁꯨꯡꯅ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯇꯧꯈꯤꯕꯗꯣ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄ ꯅꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯅꯈꯣꯏ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯕ ꯅꯈꯣꯏ ꯅꯅꯝꯁꯨ ꯇꯠꯀꯅꯤ ꯍꯦꯟꯅ ꯆꯥꯔꯖ ꯄꯥꯟꯈꯠꯂꯒ ꯅꯈꯣꯏꯗ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯅꯅꯕꯅꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯌꯨ ꯌꯥꯝ ꯊꯨꯅ ꯍꯥꯏꯌꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯅꯦꯁꯅ ꯍꯥꯏꯔꯛꯈꯤ ꯆꯨꯝꯃꯤ ꯁꯥꯕ ꯃꯤꯍꯥꯠꯄꯒꯤ ꯊꯕꯛꯁꯦ ꯑꯩꯒꯤ ꯄ꯭ꯂꯥꯟꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯥꯆꯜꯅ ꯍꯥꯠꯄꯅꯤ ꯅꯣꯡꯃ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯈꯤ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯤꯡ ꯇꯔꯥꯆꯥꯟ ꯀꯧꯏ ꯃꯍꯥꯛꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯈꯛ ꯔꯦꯗ ꯂꯥꯏꯟꯒꯤ ꯖꯒꯥ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯨꯄꯥ 50,000ꯗ ꯂꯩꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯃꯥꯅ ꯄꯨꯔꯛꯈꯤ ꯅꯨꯄꯤ ꯑꯁꯤ ꯂꯩꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯇꯔꯥꯆꯥꯟꯅ ꯌꯥꯝꯅ ꯄꯥꯝꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯛꯇꯕꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯆꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯅꯈꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯁꯤ ꯂꯨꯄꯥ 50,000ꯗ ꯂꯩꯔꯒ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯒꯤꯇꯥ ꯀꯧꯏ ꯒꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯝꯗ ꯅꯨꯄꯤꯒꯤ ꯁꯥꯗꯣꯡ ꯌꯣꯜꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯛꯄ ꯑꯗꯨꯗ ꯃꯗꯨꯗꯒꯤ ꯃꯅꯤꯡ ꯇꯝꯗꯨꯅ ꯃꯤꯌꯥꯝꯅ ꯍꯤꯡꯅꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯍꯤꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯔꯥꯆꯥꯟꯅ ꯄꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝ ꯍꯔꯥꯎꯖꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯈꯤ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝ ꯇꯠꯇꯅ ꯇꯔꯥꯆꯥꯟꯗ ꯃꯍꯥꯛ ꯀꯔꯝꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯌꯥꯝ ꯇꯠꯇꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯔꯥꯆꯥꯟ ꯒꯤꯇꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯆꯝꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯔꯥꯆꯥꯟ ꯀꯣꯛ ꯌꯥꯝꯅ ꯁꯥꯈꯤ ꯃꯔꯝꯗꯤ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤ ꯂꯣꯛ ꯌꯥꯝꯅ ꯈꯨꯔꯛꯈꯤ ꯆꯤꯡꯅꯗꯨꯅ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯇꯦꯁ ꯇꯧꯔꯕ ꯃꯇꯝꯗ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯆꯤꯡꯅꯗꯨꯅ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛꯇꯤ HIV ꯇꯦꯁ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯂꯩꯅꯥ ꯑꯗꯨ ꯃꯉꯣꯟꯗ ꯅꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯝꯗꯨꯅ ꯔꯦꯗ ꯂꯥꯏꯟꯒꯤ ꯖꯒꯥ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛ ꯃꯊꯥ ꯌꯥꯝ ꯁꯥꯈꯤ ꯑꯁꯨꯝꯅ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯅꯤꯡꯈꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯅꯤꯡꯗꯦ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯗꯨ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯅ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯇꯥꯟꯅꯗꯨꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯤꯟꯕ ꯃꯇꯝꯗ ꯇꯔꯥꯆꯥꯟꯅꯁꯨ ꯌꯥꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯈꯤ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯥꯛ ꯁꯔꯨꯛꯇ ꯑꯥꯆꯜꯅ ꯎꯆꯤ ꯍꯤꯗꯥꯛ ꯍꯥꯞꯆꯤꯟꯈꯤ ꯑꯁꯨꯝꯅ ꯒꯤꯇꯥꯕꯨ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯇꯔꯥꯆꯥꯟꯅ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯨꯔꯛꯈꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯎꯆꯤꯒꯤ ꯍꯤꯗꯥꯛ ꯍꯥꯞꯆꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯦꯛꯊꯗꯨꯅ ꯁꯤꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯖꯪꯒꯜ ꯑꯃꯗ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯥꯆꯜꯅ ꯌꯨꯝꯗꯒꯤ ꯆꯦꯜꯂꯛꯄꯗ ꯁꯦꯠꯈꯤꯕ ꯃꯍꯥꯛꯀꯤ ꯁꯜꯋꯥꯔ ꯂꯩ ꯃꯆꯨ ꯑꯗꯨ ꯁꯦꯠꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯀꯛꯊꯠꯈꯤ ꯑꯃꯗꯤ ꯃꯀꯣꯛ ꯀꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯑꯥꯆꯜꯅ ꯇꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇꯨ
ꯆꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯇꯨꯔꯦꯟꯗ ꯊꯥꯗꯈꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕꯅꯤ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯈꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯅꯤꯅꯦ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯅꯨꯡꯁꯤꯕꯤ ꯑꯃ ꯍꯥꯠꯄ ꯁꯣꯝꯗꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯠꯂꯒ ꯅꯨꯡꯁꯤꯕ ꯑꯃꯒ ꯊꯨꯡꯅꯅꯕ ꯍꯣꯠꯅꯕ ꯑꯆꯜ सिगी थबक से नंगना तौरब मतुंगदा नंगी नचानुपी राशि पुंसी करी ओइगनी हाइबसि नंगना करीमता खंद्रिबा मरम करिगिन नुंगसिरबा नंगी नचानुपी राशि नहाक याउदना होजि महाकी मपाना हिंगनना होना बताबनी नंगी नुंगसिबा फंगननबगिदमक नंगी नपुरुइबनु ओले हाइबगिदमक नंगना अपाम्बा थिजरिबा नुपा सिसु नंगी अहानबगी नुपा फत्ते हारिबा नुपा सिदगी हेना साथीबम ओइलेरम नंगी नुपाना नंगबु ओले हाइबा तारदी पुलिस अखोइ लेरिसि करिगिनो पुलिस ता कंप्लेन तौगदबनी हेक्तमक हाइगदबनी अमुक ओलबसु हंजन हंजन कंप्लेन तौगदबनी मतम अदुद नंगी नचानुपी नंगदी काइनरोइदना अदुबु ngasiदी करी थोए काइनरे नंगी नचानुपी काइनरे नंगी फंगजरीब नुंसिनबसिसु जेलदनी तोंगा तोंगा लेगदोरिबा मसिगी मतुंग राजीव थबक सस्पेंड लेबदु थबक ता हंजन खिरमी अमदी महाक मथा सादुना मतम खर यु थकलिबा अदु महाक मसाना सेंटर अमदा लेदुना यु हाइबा पोसक असिदगी लापथोकननबगी होनदुना माइ पाकना यु हाइबसिदगी लापथोकी अमदी पिक लिबी महाकी मचा राशिगिदमक थमोइ सेंगना मपुंसी चुप्पा राशिगिदमक लेप्तुना हानगी थबक पुलिस ओइबा सिनफमदा हंजनदुना अफबा मपा अमा ओइदुना अदुमक लेखि अदुबु केस असिदा चेनरिबा दिनेश पनु आचल अमदी तराचान मपुंसी चुप्पा फादोक ताखि मथंगदा केस अमा पुदुना लाक्चगी पुनिंग लेताबियु वाखल फाथबियु ngasigidamakta di James Hegurjamna tabiribasingbu amuka hana khurumjari Hana Tagachari, Nasigi Pungpomasida Lantok Cheriba Crime Reports. Nasigi Tankak, Tabiriba Sing Mudraga Tarera Madu Mudraga Nipan Suba Tankakta. Pungpomasida Nuktigi Santok Cheriba Crime Reports, na Inspector Teagi Mo Chinjari. Matam Kradang Loinana, Internet Hekabaga Pungpomasida Soidan Baki Inspector Teai Pudon Laxiki. Pavaya Pava Punamakwi Minasi. Nasigi Tankak. Tabiriba Yawiriba Punamapo Hana Tagachari 90.0 Loinana Diamond TV Icecom the Yambiriba Sing Tonga platform the Milyang Tabiriba Madi Tabiriba Sing Loinana Sanduk Chariba Tormasi Makatara Pudi Icecom the Amadi Light TV SK TV the Makatana Sanduk Sakigani Radio Gona di Matanga si the lecture Fabay Fabo Minarasi Himalibaki the Mahim Minasi Repaki the Malay Minasi Nasi tengnari basigumna hayeng sutik ta kaidana tengna minasi punamapu khurumjari